नाकंदगी सिग्जेप सानद बताई सुविधार खेलेंगी हैनबी थादोक बताई मराइबाग मजादी योलगा चाबगी हैनबी थादोक बताई आइगी काननबगी दमकता आइगी फमगी दमकता पैसा खरगी दमकता नत्रगना आइगी खर नुंगाइनबगी दमकता येकनबग लोक्तुनब तोक बताई खोय अदु अरगदी मणिपुरदा शांति पुरकसे कुदक्ता porko ngone ha mitha jabai gondoi adu manipur hoji thogiba tangdu leita daba hogdogasi yamna nungai daba thogdokamani adu masibu overcome toba masibu laksinba aduga shanti porongna hona ba je koi khudungmaki lengraba ithawne ne lawminasi masigumba laibaki oiba soba issue sida ekhoi amaga hunnaba amaga ngangnaba gi mahutta haminara kanda tasengna thoiba issue si karino karai dagi horokkono kari tawudagi tawrokibno haiba madugi wakhalondo taminnaru madunga kramai tawna solve tawsige haidana donda sanction ba sungmani thengnari ba lanse manipur thugai ge haiba kangbuga manipur thugai ba yaroi haiba kangbuga ani khatani ada rajniti gi khudong saba lawraga manipur thugai ge na haiba kangbu duga saminna su manbagum bagi mawong saminna da su manbagi mawong tawrukanda manipur gi praja mayambu koirei leiraga sanana ba honari ba political agenda madudagi lakho haningi manipur gi siraba tanja sida himalaya bang manipur se punna nungsi sanana amato oina thanamba laihanba aduga manipur sida mehoron digi leiraklaba manipur sarkar na sakhanglaba tribe iselinaw sing punna maitai yauna tribe kunthra ga mari hairiba adugumba mehoron digi leminara ba iselinaw sing do madugi manipur ne ko recognize orba puruk kunthra mari adugi maramdamni masida thadau yauri adagi wifi yauri paite yauri jomi yauri mar yauri sinte yauri tangkhul yauri maitai yauri paumai jalerongi leirbe silnaw sing mau maram anaw lamkang maitai pangal sigi mayam sina pullaka na koi kunthra mari sina pullaga sema pajakraba laikon amani masibu thugaina ba sinba masibu manganna ba sinba se tahonjaning de aduga amana masi ubire parade discipline छात्र छात्री सिंह लौना होबो लैबे सिंह सिना नुसा मरक सिदा खांगागा भारत के निंखा तंबगी दमुक्तनी हारकाना एनसीसी की कैडेट मयाम पुलिस पर्सनल मयाम अरुणाचल प्रदेश की लाकाना सिदा बीएसएफ की सीआरपीएफ की लैबे मयाम सिना उलिबे से कोई वन इंडिया स्ट्रांग इंडिया अने यूनाइटेड इंडिया अदुनी अदना सुमाइना अखोई मणिपुर गिसु अखोई लेमिनरिबा ट्राइब कुंथ्राम दोय मरि से कोई अमत ओइना लेपकांदा मणिपुर सिबु थुगाइगे हाइना होनरक लेबा mamangdagi manga kanda lona changakpa planning mayam khamnubadagi thigatlubadagi thengnarakpadagi tholakpa poni aikoina tuminna leiramagadi aikoigi native people sing nehurondagi leiraba isilnaw masing yamjadaba koi kari oiramgadagi se khallubada nainarubda aikoina tujungga koi aduna sugumba plan amagi makhada laibak sibu machet tanaba honaraiba punamakse koi punna political affiliation aduga aigi individuals mingchat popularity tana bohona bada laibak mangaloi do laibak ki luraba tanja sidadi aigi political party ki oiba agenda aigi personal oiba agenda khado kanda manipur pun bangang na ba laibak ki apun bangang na ba koi punchen ba matamni manipur ki lakpi di mayam tabi di mayam dai na apel tong se ai koi polap punchalaga issue si manga tari issue se amato oina koi thenar kanda thuba matamda शांति पुरक होनसी शांति पुरक सोइदना ngमगनी डिस्ट्रिक्ट खरदा खजितंग इफर्ट पीबा मतमदा शांति पुरक ngमख्रे अथै वालौडिबा डिस्ट्रिक्ट अमनी से अखोय पुन्ना इनसन नबा यावदबा इनसन नबा नाकंदा सिदैदा होय होय चक्रगा नाकंदा इनसन नबदु नतबा थमोय सेंगना श्री गोविंद जी की ममांगदा इबदो पाखंबगी ममांगदा वासन नरकांदा हौबा मतमदा मणिपुर शांति हलक पाइसे थुना ngमगदबा पोसकमे अखोय तबदबा अखोय मसेल लिंगजेन माना बताय वाखल माना बताय मोट माना बताए नाकंदगी सिग्जेप सानद बताए सुविधार खेलेंगी हैनबी थादोक बताए मराइबा मजादी योलगा चाबगी हैनबी थादोक बताए आइगी काननबगी दमकता आइगी फमगी दमकता पैसा खरगी दमकता नत्रगना आइगी खर नुंगाइनबगी दमकता येकनबग लोक्तुनब तोक बताए खोय अदु अरगदी मणिपुरदा शांति पुरकसे कुदक्ता porko ngone ha mitha jabai gondoi aduna lotion jarakpada third day sina kariguma thom drabanga si manipur kra yor madagi si manipur ki praja me am khangwani adubu laibak thibadi me tharge thawdok sidagi koi kharak break haba dong tawi adubu ngasi aina me am thajaba pijari aikoi sarkar sigi leiba minister mla koi punna aikoi chap chana koi wasak lominare waliba tam sahi ani makhai gi matam sidaida mangi ba sahi ama se fugat laga hanagi manipur adumaina chap chana chapkhatpagi lamjenda aduga mai leita laira awana mayam singi
मतंग पांबगी लमजेन अखोई सोथब लेतन होनगनी हाइबे अखोई पुन वासंग मिनरग अखोई थबक तोबो हौरे मयामनसु सहयोग पिबियो वाफम खसे थमजरगा आई मयाम पुन को मोन खुरमजरी जय हिंद।